Hello guys, welcome back. ꯑꯩꯒꯤ ꯆꯦꯅꯦꯜꯗꯣ ꯊꯥ 9ꯃꯨꯛ ꯁꯨꯔꯦꯕ ꯊꯥꯒꯠꯇꯕ. ꯑꯗꯣ ꯊꯥ 9ꯃꯨꯛ ꯊꯥꯒꯠꯇꯕ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯒꯤ ꯗꯤꯚꯥꯏꯁꯁꯤ ꯌꯥꯈꯤꯗ꯭ꯔꯦꯕꯀꯣ. ꯀꯨꯏꯔꯦ ꯑꯩꯅ ꯁꯤ ꯑꯥꯏꯐꯣꯟꯁꯦ ꯂꯩꯒꯦ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯩꯅ ꯄꯥꯏꯅꯤꯡꯕ ꯂꯩꯒꯦ ꯈꯜꯂꯛꯄ ꯑꯥꯏꯐꯣꯟꯁꯦ 2023 ꯑꯗꯨꯋꯥꯏꯗꯒꯤ ꯈꯜꯂꯛꯄꯅꯦꯕꯀꯣ. ꯑꯗꯣ ꯍꯧꯖꯤꯛ 16 Pro Maxꯁꯦ ꯒ꯭ꯔꯦꯠ ꯑꯦꯃꯥꯖꯣꯟ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯦꯃꯥꯖꯣꯟ ꯐꯦꯁꯇꯤꯚꯦꯜꯗꯒꯤ ꯂꯩꯒꯦ ꯇꯧꯕꯅꯦ. ꯑꯗꯣ ꯀꯛꯄ ꯌꯥꯗꯕꯗꯒꯤ ꯇꯣꯛꯈ꯭ꯔꯦ. ꯑꯗꯣ ꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯔꯦꯕꯀꯣ. iOS ꯏꯝꯐꯥꯜꯗꯒꯤ. ꯑꯗꯣ ꯑꯟꯕꯣꯛꯁꯤꯡꯗꯤ ꯑꯣꯜꯋꯦꯁ ꯇꯧ ꯂꯣꯏꯈ꯭ꯔꯦ. ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯀꯂꯔꯁꯦ ꯗꯦꯖꯥꯔꯠ ꯇꯤꯇꯥꯅꯤꯌꯝꯅꯦ. ꯑꯗꯨꯒ ꯁꯤꯒꯤ ROM 256GB ꯑꯗꯣ ꯁ꯭ꯇꯣꯔꯦꯖ ꯑꯗꯨꯒ 8GB ꯔꯦꯝꯅꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯁꯤ ꯂꯦꯟꯁ ꯀꯣꯚꯔ ꯅꯨꯡꯕꯔ ꯂꯣꯏꯅ ꯑꯩꯅ ꯍꯥꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯕꯅꯦꯕꯀꯣ. ꯍꯥꯏꯗꯤ ꯂꯦꯟꯁꯇꯩ ꯀꯩꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯄꯥꯏꯔꯕ ꯅꯨꯃꯤꯠ 9ꯃꯨꯛꯇꯤ ꯁꯨꯔꯦ. ꯍꯥꯏꯗꯤ ꯁꯤꯅ ꯁ꯭ꯄꯤꯀꯔꯅꯦ, ꯆꯥꯔꯖꯔ ꯄꯣꯔꯠ ꯂꯩꯔꯦ. ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯅ ꯄꯋꯥꯔ ꯕꯇꯟ. ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯅ ꯑꯃꯁꯤꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ, ꯁꯤ ꯃꯆꯥꯁꯦ ꯁꯤꯁꯤꯅ ꯁꯥꯎꯟ ꯁꯥꯏꯂꯦꯟ ꯅꯨꯡꯂꯦꯟ ꯀꯩꯅꯣ ꯇꯧꯅꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯁꯤꯅ ꯚꯣꯂꯨꯝ ꯕꯇꯟ ꯂꯩꯔꯦ. ꯁꯤꯅ ꯚꯣꯂꯨꯝ ꯑꯞ ꯍꯥꯏꯁꯤꯅ ꯗꯥꯎꯟ ꯂꯩꯊꯐꯝꯅꯦꯕꯀꯣ. ꯁꯤꯗ ꯁꯤꯝ ꯀꯥꯔꯗ ꯌꯥꯎꯔꯦꯕꯀꯣ. ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯥꯟꯅꯗꯒꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯖꯟꯕꯤꯔꯝꯃꯣ. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯒꯤꯗꯤ ꯁꯤꯒꯤ iPhone 16 Pro Maxꯁꯦ ꯁꯤꯅꯅꯦꯕꯀꯣ ꯅꯝꯃꯛꯀꯗꯣꯏꯁꯦ. ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯗꯤꯚꯥꯏꯁ ꯍꯥꯏꯇꯥꯔꯦꯅꯦ. ꯁꯤꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯆꯥꯡ ꯅꯥꯏꯅ ꯇꯣꯏꯅ ꯊꯥꯒꯠꯅꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ. ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯧ ꯂꯪꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ. ꯑꯗꯨꯒ ꯁꯤꯅ ꯆꯥꯔꯖꯔ ꯑꯦꯗꯥꯞꯇꯔꯅꯦꯕꯀꯣ. 20W ꯑꯦꯗꯥꯞꯇꯔꯅꯦ. ꯑꯗꯨꯒ ꯁꯤꯁꯦ ꯄ꯭ꯔꯥꯏꯁꯁꯦ 2,400 ꯑꯃꯨꯛ ꯂꯩꯌꯦꯕꯀꯣ. ꯑꯗꯩ ꯑꯣꯔꯤꯖꯤꯅꯦꯜꯅꯤꯅ 2,400 ꯑꯗꯨꯝ ꯇꯥꯡꯉꯦꯕꯀꯣ ꯑꯥꯏꯐꯣꯟꯒꯤꯅꯤꯅꯀꯣ. ꯑꯗꯒꯤ ꯃꯁꯥꯒꯤ ꯁꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯀꯦꯕꯟ ꯃꯔꯤꯗꯣ, ꯁꯤ ꯃꯁꯥꯒꯤ ꯀꯦꯕꯟ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯅꯤꯀꯣ. ꯁꯤ ꯁꯤꯖꯤꯟꯅꯗꯦ. ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯆꯥꯔꯖꯔ ꯂꯩꯕꯗ ꯑꯃ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯤꯖꯤꯅꯦꯜ ꯑꯃ ꯆꯦꯜꯂꯦ. ꯑꯗꯨꯅ ꯑꯗꯨꯝ ꯆꯞꯅꯔꯦ. ꯑꯗꯨꯒ ꯃꯥꯏ ꯐꯣꯟꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯃꯨꯠ ꯑꯣꯏꯕꯒꯤ ꯆꯥꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯀꯣ. ꯁ꯭ꯃꯨꯠ ꯊꯤ ꯑꯣꯏꯕꯅꯤꯀꯣ 16 Pro Maxꯁꯦ. ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ, PUBG ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯒꯦꯝ ꯁꯥꯟꯅꯅꯕ. ꯃꯥꯒꯤ ꯅꯦꯠꯋꯥꯛꯁꯤꯁꯨ 5G ꯁꯞꯄꯣꯔꯠ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ. ꯐꯣꯟꯁꯤꯁꯨ ꯁ꯭ꯃꯨꯠ ꯑꯣꯏꯔꯦ. ꯑꯗꯒꯤ ꯐꯪꯁꯟꯁꯤꯡꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯒꯦꯀꯣ. ꯁꯦꯠꯇꯤꯡ ꯆꯪꯉꯣ. ꯑꯩꯒꯤ ꯁꯤꯒꯤ ꯐꯣꯟ ꯃꯌꯦꯛꯁꯤ ꯁꯦꯡꯗ꯭ꯔꯦ. ꯁꯨꯃꯥꯏꯅ ꯌꯦꯡꯍꯜꯂꯒꯦ. ꯑꯩꯁꯦ ꯑꯍꯟꯕꯅꯤꯀꯣ, ꯀꯩꯅꯣ ꯅꯠꯇꯦ. ꯕꯦꯇ꯭ꯔꯤ ꯍꯦꯜꯊ ꯌꯦꯡꯍꯟꯒꯦ. ꯕꯦꯇ꯭ꯔꯤ ꯍꯦꯜꯊ ꯁꯦꯀꯟ ꯀꯥꯎꯟ 2 ꯂꯩꯔꯦꯀꯣ. ꯑꯗꯨꯒ ꯕꯦꯇ꯭ꯔꯤ ꯍꯦꯜꯊꯁꯦ 100ꯅꯦ. ꯅꯣꯔꯃꯦꯜ ꯀꯩꯝ ꯇꯧꯗ꯭ꯔꯦ. ꯅꯨꯃꯤꯠ 9ꯈꯤꯇꯪ ꯉꯥꯏꯔꯤꯀꯣ ꯁꯤꯖꯤꯟꯅꯕ. ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯁꯤꯒꯤ ꯐꯣꯟꯁꯤꯗꯒꯤꯅꯤꯀꯣ ꯅꯝꯃꯛꯇꯣꯏꯁꯦ. ꯌꯥꯝ ꯊꯤꯅ ꯁ꯭ꯃꯨꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ. ꯐꯣꯟꯁꯦ ꯄꯥꯏꯕ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯂꯨꯝꯕꯁꯨ ꯑꯣꯏꯗꯦꯀꯣ. 16 Pro Maxꯅ. ꯑꯩ ꯀꯦꯃꯦꯔꯥꯁꯦ 3ꯅꯦ. ꯑꯗꯒꯤ ꯗꯦꯖꯥꯔꯠ ꯇꯤꯇꯥꯅꯤꯌꯝꯁꯦ ꯑꯗꯨꯝ ꯐꯖꯕꯅꯦ. ꯑꯩꯅ ꯂꯧꯒꯦ ꯈꯟꯕꯗꯤ ꯕ꯭ꯂꯨ ꯅꯠꯇꯦ, ꯕ꯭ꯂꯦꯛꯅꯦ. ꯕ꯭ꯂꯦꯛꯀ ꯋꯥꯏꯠꯀ ꯑꯗꯒꯤ ꯅꯦꯆꯔꯦꯜ ꯇꯤꯇꯥꯅꯤꯌꯝꯗꯣ ꯂꯧꯒꯦꯅ ꯈꯜꯂꯝꯕꯅꯦ. ꯅꯦꯆꯔꯦꯜ ꯇꯤꯇꯥꯅꯤꯌꯝꯗꯣ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯁ꯭ꯇꯣꯛꯁꯦ ꯂꯣꯏꯁꯜꯂꯝꯗꯥꯏ ꯑꯣꯏꯕꯒꯤ iPhone 17 Pro 17 ꯊꯣꯛꯂꯛꯄꯒꯤ 16ꯁꯦ ꯂꯣꯏꯁꯜꯂꯝꯗꯥꯏ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯨꯒꯤ ꯑꯣꯏꯕꯒꯤ ꯑꯩꯅ ꯁꯤ ꯗꯦꯖꯥꯔꯠ ꯑꯐꯪꯕ ꯑꯃ ꯑꯗꯨꯝ ꯂꯧꯔꯦ. ꯗꯦꯖꯥꯔꯠ ꯇꯤꯇꯥꯅꯤꯌꯝ ꯂꯧꯔꯦ. ꯗꯦꯖꯥꯔꯠ ꯇꯤꯇꯥꯅꯤꯌꯝ ꯂꯧꯔꯦ. ꯑꯗꯨꯅ ꯌꯦꯡꯉꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯁꯤꯒꯤ ꯐꯣꯟꯁꯤꯅ ꯅꯝꯃꯛꯑꯅꯤ. ꯑꯗꯒꯤ ꯑꯩꯁꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯀꯣ, ꯁ꯭ꯃꯨꯠ ꯑꯣꯏꯔꯕꯅꯤꯅꯀꯣ. ꯄ꯭ꯔꯥꯏꯁꯁꯦ ꯃꯌꯥꯝ
ꯑꯣꯟꯂꯥꯏꯟꯗꯗꯤ ꯑꯃꯒ ꯅꯤꯐꯨꯒ ꯃꯔꯤ ꯂꯩꯕꯅꯦꯕꯀꯣ ꯑꯩꯅ ꯂꯧꯔꯤꯁꯤꯅ ꯑꯃꯒ 35ꯗ ꯂꯧꯕꯅꯦ ꯍꯥꯏꯗꯤ ꯑꯣꯐꯔꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯆꯠꯅꯤꯡꯉꯗꯤ ꯑꯗꯨꯝ ꯑꯥꯏꯑꯣꯁ ꯏꯝꯐꯥꯜꯗ ꯕꯨꯛ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯧꯕꯤꯌꯣ ꯅꯨꯃꯤꯠ 4ꯅꯤꯃꯨꯛꯇꯤ ꯆꯪ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯁꯤ ꯐꯣꯟꯁꯤꯒꯤ ꯕꯨꯛ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯕꯨꯛ ꯇꯧꯔꯝꯃꯀꯥꯟꯗ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗ ꯃꯣꯏ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯐꯣꯟ ꯂꯧꯕ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯈꯤꯕꯅꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯀꯌꯥꯗꯤ ꯍꯩꯇꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯀꯨꯏꯈꯤꯕꯒꯤꯀꯣ ꯋꯥ ꯉꯥꯡꯕꯁꯦ ꯀꯌꯥ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯇꯞꯅ ꯇꯧꯔꯒ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗꯣ ꯑꯗꯨꯝ ꯇꯞꯅ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯒꯦ